ngasi di mayam da wari si hodringai mangoi na karigumam ta lauthokse madudi lakliba September date 17 thangje numit hariba numit asida channel asigi linkhatchagi bagi sahi ahum mapung pharak bagi 3rd anniversary ki program ama pangthok sagadori mafamna andro santhai natural park hariba mafam asida ayuki pung 10 dagi nungthil gi pung 3 phawboda hariba anniversary ki program asi suchoi choidana pangthok sargani hana invite tawjakraba madi channel sibu support tawbiriba khudimangna hariba program asi saruk yaminasi mayamda khanganjari mayam sulapiu aikhoisu mayam bu suchoi choidana ngaijaramge warisigi taruk suba tangkak 8 samagi matungda mayam taba phangbigani. Hello guys, Rami Cycle amuk lai amazing offer and reward puduna akang nabu matamgi Rami Cycle se yam safe oiba 100% legal gaming app amane masida dum haising skill do AI no thokpa Rami Cycle se safe and secure oiba app amne adom no masida 1 core henba active player sing sanaba laiba thingnagani adom Rami sanaba herba Rami sanabiro aduga paisa phangbiro karigumba dom Rami sanaba haitragasu masida idalai na tambe practice tawbiro Rami sanabiro aduga hairabu matungda haibu Rami se sanaraga paisa phangbiro Rami Cycle je akoina idalai na deposit tawbe yai Paytm phone pay debit card natraga credit card akoina ahanda deposit tawbu matamda welcome bonus oina rupees 2000 phangani adongi phone da smooth oina sanabe agani sanabiro aduga restart option biro description da download link pijari. This game is subject to financial risks. Requested to play with your own responsibility and knowledge. Somdana kamdauri thangnaba khunda laing bu chakkiba wangthoibado migi sigadaba ngairba ahal lamagi pham senaduna lai khudang mihul paiduna ahal do nupani kumlainan haidalaba ahal ne ahal duna laijabi thaduna na heri nakandana wangthoibane sibagi pungpham ngaiduna lairi ahal dugi akoibduda macha masu kharachu phamduna le kharana kappe paba haidana thangnaba kadana ahaldugi mamu yaimaga atombigado lona wari sane iche kari haigi naw sigai janse kayam wali jano sidawba khangde chedi aina manakta phamliba maiba soiramadi ngasaina source thadalaga hatladabani taning di koi naw tabada kiraba wayam na ngangi nangdi iche yaima aina ngangi se ngangni nu ngang manate hanubu sigi mawng matawsina nganghan bani kumlaina naba magi honabada kok phau samje hatpa sangdre iru yam kemba makai kemlabani adu boba mi takhidi nangi nungai tabado losillaga tham masida sirabadi sareng thongba chage khallibane di hoiba khanbado khallo pak hek chinba kang thorakhinomi nangbo iche ayam pendi masida kharathuna siradi phagadabani nanaw nu papang muse masigi hanuba sigi haktakta kemlabani nahana mige mimanana hendok pathongna hingba yarabani iche gi bema nangbu wayam ngang ngome khari base subnatagi leibaki phalang ama khaktani nachinaya henba wado mayam nganganu amuk takhraga mina kari haina khini taninge taja sunuise taradi pharabani kayam kuire hanubu sigi haktakta ukai taise aniduna tumina sanaba warido somdana kamdauri phamda taduna lairiba ahalduna yam sengna haubudai mamu yaimaga atombigana sanariba warido tare ahalase kumlaina nazarabasu icham cham ahaldi nate chahi chama hena punchiraklabani ahalduna pukningda marolole o noidi ayamna sening boire suksi su sibiroida aigi lanpham sida lanthokhisana ngasigi tatnaba numidang sigi aigi mhod mawatombi nangi mire loina sinmi khoida wa sana duna laklaba ibu
ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯊꯠ ꯊꯠꯄ ꯉꯝꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯁꯤ ꯈꯜꯂꯗꯅ ꯑꯍꯜꯗꯣ ꯄꯨꯛꯅꯤꯡꯗ ꯂꯩꯋꯥ ꯁꯣꯜꯂꯦ꯫ ꯈꯣꯏꯗꯧ ꯊꯝꯕꯥꯜꯗꯨꯗ ꯄꯥꯏꯔꯒ ꯑꯃꯔꯣꯝꯗ ꯁꯨꯞꯂꯤꯕ ꯑꯄꯥꯕ ꯐꯤꯗꯨꯅ ꯃꯅꯨꯡꯗ ꯍꯅꯨꯕꯗꯨꯅ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯔꯤꯕꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯋꯥꯡꯊꯣꯏꯕꯗꯤ꯫ ꯐꯝ ꯁꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯄꯨꯡꯐꯝ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯄꯥꯟꯗꯅ ꯍꯅꯨꯕꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯂꯥꯜꯂꯅꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯣꯂꯣꯏꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯡꯊꯣꯏꯕ ꯃꯁꯥꯗ ꯐꯥꯎꯕ ꯏꯊꯤꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯍꯅꯨꯕꯗꯨꯅ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯥꯒꯤ ꯃꯍꯨꯠ ꯎꯈꯤꯅꯕ ꯍꯥꯏꯗꯨꯅ ꯀꯅꯥꯗꯅꯣ ꯎꯁꯤꯟꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯇꯥꯎꯕ ꯍꯨꯏ ꯑꯌꯥꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯍꯧꯅ ꯍꯧꯅ ꯈꯣꯡꯕ ꯌꯥꯎ ꯀꯞꯄ ꯌꯥꯎ꯫ ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯕ ꯑꯍꯜꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯔꯣꯜ ꯑꯃ ꯀꯔꯤꯅꯣꯃ ꯑꯗꯨꯝ ꯏꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯑꯋꯥꯡ ꯐꯥꯠꯂꯧ ꯂꯥꯏ ꯃꯈꯣꯡꯕ ꯆꯤꯡꯎ ꯌꯥꯏꯕꯤ ꯃꯇꯨꯡꯒꯤ ꯑꯇꯤꯡꯉꯥ ꯎꯂꯩ ꯆꯤꯡ ꯑꯊꯨꯞꯄ ꯀꯆꯦꯡ ꯊꯥꯡꯀꯨ ꯇꯨꯀꯨꯝꯕꯕꯨ ꯆꯥꯖꯦꯟ ꯍꯧꯅꯔꯛꯄ꯭ꯔꯥ? ꯃꯥꯟꯕꯤ ꯂꯦꯞꯄ ꯃꯁꯜ ꯉꯥꯡꯕ ꯆꯤꯍꯦꯟꯕꯒ ꯀꯥꯎꯔꯦꯟ ꯀꯣꯟꯗꯩꯕ ꯃꯨꯕ ꯌꯥꯡꯒꯦꯜ ꯁꯟꯒ ꯀꯥꯎꯔꯦꯟ ꯑꯅꯤ ꯐꯥꯡꯉꯝꯕ ꯁꯑꯣꯝ ꯊꯔꯩ ꯌꯥꯡꯅ ꯇꯤꯟꯃꯨꯒꯨꯝꯕ ꯄꯥꯟꯕ ꯀꯩꯌꯦꯛꯄ ꯃꯄꯤ ꯃꯆꯥꯗꯤ ꯀꯩꯊꯣꯛꯂꯦꯟ ꯆꯥꯃ꯭ꯔꯤꯛꯄ ꯑꯅꯤꯅ ꯂꯥꯏꯃꯨ ꯆꯥꯅ ꯁꯨꯅꯣ ꯊꯥꯔꯩ ꯂꯝꯗꯔꯝ ꯈꯝꯅꯨꯡ ꯌꯥꯡꯗꯧꯔꯝ ꯂꯥꯏꯖ ꯏꯋꯥꯏꯗ ꯃꯍꯨ ꯀꯥꯡꯊꯣꯛꯂꯝ ꯁꯦꯟꯕꯤ ꯆꯤꯡꯁꯥꯡꯈꯣ ꯊꯣꯡꯅꯥꯡ ꯆꯤꯡꯃꯥꯡꯍꯨꯠ ꯁꯦꯟꯕꯤ ꯆꯤꯡꯅꯥꯡꯃꯨ ꯄꯥꯃꯦꯜ ꯎꯆꯥꯟꯄꯣ ꯊꯧꯗꯨ ꯅꯨꯡꯁꯝ ꯆꯤꯡ ꯂꯣꯏꯕꯤ ꯍꯨꯠꯇꯕ ꯍꯨꯠꯇ ꯆꯤꯡꯕꯣ ꯉꯥꯉꯣꯝ ꯅꯥꯇꯩꯅꯕ ꯂꯝꯊꯨꯡꯕꯒ ꯊꯧꯗꯨ ꯁꯥꯇꯨꯞꯄꯤꯅ ꯌꯥꯏꯊꯣꯡ ꯊꯤꯡꯕ ꯂꯥꯛꯂꯦ꯫ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯌꯨꯝꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯗꯤ ꯄꯨꯒꯗꯧꯒꯤ ꯂꯨꯝꯗꯨꯅ ꯂꯥꯛꯏ꯫ ꯏꯁꯨꯛ ꯁꯨꯛꯂꯗꯅ ꯏꯃꯝ ꯍꯦꯛ ꯃꯝꯂꯗꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯊꯋꯥꯏ ꯂꯥꯛꯀꯗꯨꯒꯤ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯌꯨꯝꯊꯛꯇ ꯃꯀꯨ ꯂꯥꯕ ꯑꯃꯁꯨ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟꯗ ꯇꯣꯡꯗꯨꯅ ꯈꯣꯡꯏ꯫ ꯃꯀꯨ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯔꯒ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯌꯥꯎꯗꯨꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯅꯤꯐꯨ ꯅꯤꯐꯨ ꯉꯥꯡꯅꯩ꯫ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯨꯏꯔꯦꯝꯒꯤ ꯑꯍꯜꯁꯦ ꯂꯥꯏꯔꯩꯄꯥꯛ ꯄꯥꯡꯈ꯭ꯔꯅꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯆꯠꯂꯅꯤ ꯃꯁꯥꯒꯤ ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅ ꯍꯤꯡꯂꯦ ꯌꯥꯔꯦꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯆꯠꯄ꯫ ꯅꯨꯄꯥ ꯑꯃꯅ ꯃꯀꯨ ꯈꯣꯡꯉꯤꯁꯦ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯑꯕꯅꯤ ꯍꯣꯏꯗ ꯀꯨꯏꯔꯦꯗ ꯃꯥꯅ ꯍꯤꯡꯉꯛꯄ ꯃꯆꯥ ꯃꯁꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯁꯨꯊꯥꯡ ꯐꯥꯎꯕ ꯎꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯁꯔꯨ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯕꯅꯤ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯁꯣꯝꯗꯅ ꯋꯥꯡꯊꯣꯏꯕꯁꯨ ꯃꯁꯥꯗ ꯏꯊꯤꯜ ꯀꯌꯥꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯥꯎꯔꯤꯕ꯫ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯍꯜꯁꯦ ꯁꯣꯏꯗꯅ ꯂꯥꯜꯂꯅꯤ ꯍꯣꯔꯦꯟ ꯄꯣꯂꯣꯏꯕ ꯂꯣꯏꯔꯛꯄꯒ ꯀꯩꯒ ꯅꯣꯡꯉꯥꯟꯕꯗꯤ ꯁꯣꯏꯔꯔꯣꯏ꯫ ꯍꯤꯡꯊꯠ ꯇꯠꯀꯦꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯤꯐꯝ ꯅꯥꯐꯝ ꯁꯨꯈꯪ ꯍꯦꯛ ꯈꯪꯂꯣꯏ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯨ ꯑꯗꯥ ꯇꯣꯛꯂꯒꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯣꯛꯄ ꯑꯣꯏꯅ ꯉꯥꯏꯔꯒꯦ꯫ ꯃꯌꯥꯝꯁꯤꯒꯤ ꯄꯨꯛꯅꯤꯡꯗ ꯂꯣꯜꯂꯤꯕ ꯃꯔꯣꯜꯁꯦ ꯃꯥ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯈꯣꯏꯗꯧ ꯋꯥꯒꯤ ꯂꯩꯋꯥꯗꯣ ꯁꯣꯟꯅ ꯁꯣꯟꯅ ꯑꯃꯨꯛ ꯑꯍꯜꯗꯨꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯤꯅꯤꯡꯂꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯛꯁꯤ ꯁꯤꯕꯤꯔꯣꯏ ꯑꯩꯒꯤ ꯃꯍꯨꯠ ꯀꯅꯥꯅꯣꯃꯗ ꯎꯁꯤꯟꯁꯤꯟꯒꯦ ꯀꯅꯥꯅ ꯀꯩꯗꯧꯖꯔꯅꯤꯒꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯅꯥꯁꯨ ꯈꯪꯒꯗꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯨ ꯂꯣꯜ ꯃꯁꯥꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯈꯣꯏꯗꯧ ꯋꯥꯗꯣ ꯀꯟꯅ ꯁꯥꯟꯅꯔꯛꯂꯦ꯫ ꯈꯣꯏꯗꯧ ꯋꯥꯗꯣ ꯁꯥꯟꯅꯕꯗꯒꯤꯗꯤ ꯁꯤꯔꯨꯝ ꯅꯥꯔꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯁꯥꯗꯣ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥꯒꯤ ꯊꯧꯗꯨ ꯅꯨꯡꯄꯥꯛ ꯐꯨꯛꯄ ꯉꯝꯕꯗꯧꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯅꯤꯡ ꯆꯣꯡꯕꯗꯧꯅ ꯐꯥꯎꯏ꯫ ꯈꯣꯏꯗꯧ ꯋꯥꯗꯣ ꯁꯥꯟꯅꯔꯨꯕꯗꯒꯤ ꯂꯩꯋꯥꯗꯨꯅ ꯃꯌꯥꯏ ꯁꯨꯝ ꯍꯦꯜꯂꯛꯄ꯫ ꯍꯅꯨꯕꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯗꯨꯁꯨ ꯃꯤꯠꯌꯦꯡ ꯅꯥꯊꯩꯔꯛꯏ꯫
ꯍꯅꯨꯕꯗꯨ ꯅꯠꯇꯕ ꯌꯨꯝꯗꯨꯗ ꯂꯩꯕ ꯑꯇꯣꯞꯄ ꯃꯩ ꯁꯣꯟꯕ ꯑꯃ ꯄꯨꯕ ꯌꯥꯅꯕ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯍꯅꯨꯕꯗꯨꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯇꯣꯞꯄ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯄꯨꯛꯅꯤꯡꯗ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯕꯨ ꯅꯥꯊꯩꯈꯤꯅꯕ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯄꯨꯛꯅꯤꯡꯗ ꯈꯣꯏꯗꯧꯋꯥꯗꯣ ꯁꯥꯟꯅꯗꯨꯅ "ꯍꯥ ꯏꯕꯨꯡꯉꯣ, ꯂꯥꯏꯁꯦ ꯅꯪꯒꯤ ꯏꯇꯥꯔꯝ ꯀꯔꯤꯒꯤ ꯊꯣꯏꯅ ꯏꯄꯥꯜ ꯁꯣꯏꯅꯥꯞꯄꯅꯣ? ꯍꯦ ꯏꯕꯨꯡꯉꯣ, ꯑꯣꯊꯔꯦ ꯏꯔꯝꯈꯩꯗꯤ ꯆꯤꯡꯉꯨ ꯀꯅꯥꯕꯨ ꯈꯨꯟꯇꯣꯛ ꯐꯔꯣꯏ, ꯈꯣꯏꯌꯨꯝ ꯑꯇꯣꯞꯄꯕꯨ ꯈꯨꯟꯗꯥ ꯐꯔꯣꯏ꯫ ꯏꯕꯨꯡꯉꯣ ꯍꯣ, ꯆꯤꯡꯉꯨ ꯅꯍꯥꯛꯅ ꯁꯃꯨ ꯃꯤꯔꯩꯅ ꯌꯥꯏꯕꯤ ꯅꯨꯡꯅꯥꯡ ꯍꯧ ꯇꯤꯂꯥꯡꯅ ꯈꯣꯏ ꯁꯥꯎꯅ ꯋꯥꯔꯧꯕꯤꯔꯕꯗꯤ ꯆꯤꯡꯉꯨ ꯂꯥꯏꯆ ꯏꯊꯣꯡ ꯊꯤꯡꯂꯨꯆꯣ ꯁꯋꯥ ꯄꯧꯔꯦꯟ ꯂꯣꯜꯂꯨꯔꯣ ꯍꯥꯏꯅ ꯊꯧꯁꯤꯔꯛꯄꯕꯨ ꯊꯥꯔꯩ ꯀꯗꯥꯏ ꯂꯝꯕꯨ ꯄꯧꯔꯣꯟ ꯁꯤꯕꯅꯣ ꯍꯥꯏꯅ ꯄꯥꯎꯈꯣꯡꯒꯤꯕꯨ ꯆꯤꯡꯉꯨ ꯂꯣꯛꯅꯤꯡꯊꯧ ꯄꯥꯎꯈꯨꯝꯂꯛꯏ꯫ ꯍꯦ ꯏꯕꯨꯡꯉꯣ, ꯈꯝꯅꯨꯡ ꯋꯥꯏꯆꯠ ꯂꯝ ꯁꯋꯥ ꯄꯣꯡꯆꯝ ꯂꯝ ꯅꯃꯣ ꯁꯤꯡꯀꯨꯝ ꯂꯝꯗꯤ ꯂꯝ ꯋꯥꯠꯂꯤꯉꯩꯅꯤ꯫ ꯆꯤꯡꯉꯨ ꯏꯔꯦꯝꯍꯟ ꯈꯣꯏꯌꯨꯝ ꯊꯥꯔꯩ ꯅꯨꯡꯁꯥꯋꯥꯏ ꯂꯝ ꯀꯨꯝꯐꯝꯗ ꯈꯨꯟꯗꯥ ꯐꯔꯣꯏ ꯄꯥꯎꯈꯨꯝꯂꯕꯗ ꯆꯤꯡꯉꯨ ꯏꯊꯣꯡꯊꯤꯡ ꯁꯋꯥ ꯁꯨꯃꯤꯠ ꯂꯣꯟꯕ ꯅꯃꯣ ꯁꯤꯡꯀꯨꯝ ꯊꯣꯡꯊꯤꯡꯕꯅ ꯄꯥꯎꯃꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯩꯕꯗꯒꯤ ꯍꯩꯔꯕ ꯑꯍꯜꯁꯤꯅ ꯈꯣꯏꯗꯧꯋꯥ ꯁꯥꯟꯅꯅ ꯃꯁꯥ ꯀꯟꯖꯟꯅꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯕꯨ ꯃꯥꯏꯀꯩ ꯊꯩꯈꯤꯅꯕ ꯍꯣꯠꯅꯕꯗꯣ ꯁꯃꯨ ꯃꯥꯏ ꯄꯥꯛꯂꯦ꯫ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨ ꯅꯥꯊꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯃꯗꯤ ꯂꯧꯗꯕ ꯌꯥꯗꯕꯅꯤꯅ ꯂꯥꯏꯕꯛꯅ ꯑꯁꯨꯝꯅ ꯊꯣꯛꯑ ꯇꯝꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯗꯨꯗ ꯂꯩꯕꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯡꯖꯤꯟꯗ ꯇꯨꯁꯤꯟꯗꯨꯅ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯌꯩꯁꯤꯟꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ꯫ ꯃꯩ ꯂꯥꯎꯅꯔꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯑꯍꯜꯗꯨ ꯁꯦꯟꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯇꯣꯝꯕꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯂꯥꯎꯔꯛꯄꯗꯨꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡꯗꯣ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯥꯏꯅꯔꯝꯂꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨꯅ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈꯤꯕꯒ ꯍꯅꯨꯕꯗ ꯑꯣꯏꯅ ꯃꯁꯥ ꯈꯪꯀꯟ ꯀꯟꯈꯠꯂꯛꯏ꯫ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯁꯥꯁꯨ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯔꯝꯗꯕꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯍꯅꯨꯕꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯕꯒꯁꯨ ꯁꯥꯏ꯫ ꯀꯔꯤ ꯊꯣꯛꯂꯦ? ꯑꯩ ꯁꯤꯅꯤꯡꯕꯗꯥꯏ ꯏꯃꯧ ꯑꯇꯣꯝꯕꯤ, ꯅꯪ ꯑꯣꯏꯅ ꯑꯩꯒꯤ ꯃꯍꯨꯠ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯕꯀꯣ? ꯅꯪ ꯅꯀꯨꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯦ꯫ ꯃꯩ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ, ꯇꯦꯡꯊꯥ ꯅꯥꯎ ꯑꯣꯏꯅ ꯀꯞꯄꯒꯤ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯤꯜꯂꯛꯏ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯋꯥꯡꯊꯣꯏꯕ ꯄꯔꯥ ꯑꯃꯗꯤ ꯐꯥꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯀꯣꯟꯅ ꯑꯊꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯈꯜ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯂꯥꯛꯏ꯫ ꯑꯣ, ꯃꯁꯤꯒꯤ ꯑꯍꯜꯁꯤꯗꯤ ꯑꯔꯥꯏꯕ ꯑꯍꯜꯃꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯁꯤꯕꯒ ꯃꯥꯅ ꯃꯁꯥ ꯈꯪꯀꯟ ꯀꯟꯈꯠꯂꯛꯏꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯈꯣꯏꯗꯧꯋꯥ ꯍꯩ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯍꯨꯠ ꯃꯔꯦꯡꯁꯤꯟꯅ ꯎꯁꯤꯟ ꯑꯣꯏꯈ꯭ꯔꯦꯗꯅ꯫ ꯀꯌꯥꯗ ꯂꯧꯁꯤꯡ ꯂꯩꯔꯤꯕ ꯑꯍꯜꯅꯣ! ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯔꯛꯂꯕ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯍꯤꯡꯅꯤꯡꯂꯤ꯫ ꯍꯦ ꯑꯁꯤꯕ, ꯑꯍꯤꯡꯕ ꯀꯧꯕꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯗꯦ ꯈꯣꯏꯗꯥꯗꯦ ꯍꯥꯏꯕ ꯉꯁꯤꯇ ꯈꯪꯂꯦ ꯑꯩꯗꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯁꯤꯅ ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯑꯣꯏꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ꯫ ꯇꯨꯡꯒꯤ ꯑꯩꯒꯤ ꯈꯜꯂꯔꯣꯏ, ꯍꯧꯖꯤꯛꯅ ꯃꯔꯨꯅꯤ꯫ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯈꯣꯏꯗꯧꯋꯥ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯟꯖꯗꯕ ꯊꯋꯥꯏꯒ ꯈꯥꯉꯨꯊꯛꯇ ꯄꯨꯟꯁꯤ ꯀꯦꯝꯂꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯕꯨ ꯆꯠꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯃꯌꯥꯝ ꯀꯞꯂ ꯂꯥꯎꯅꯔꯤꯉꯩ ꯍꯅꯨꯕꯁꯤꯒꯤ ꯑꯩ ꯌꯥꯏꯕꯤ ꯊꯋꯥꯏꯗꯤ ꯂꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯍꯅꯨꯕꯁꯦ ꯍꯤꯡꯊꯠ ꯊꯠꯇꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯥ ꯑꯐ ꯐꯠꯇ ꯊꯣꯏꯅ ꯊꯤꯔꯔꯣꯏ ꯈꯜꯂꯤ꯫ ꯋꯥꯡꯊꯣꯏꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯕꯨ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯪꯁꯤꯟꯗꯨꯅ ꯇꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯡꯊꯣꯏꯕꯅ ꯆꯤꯡꯉꯨ ꯏꯕꯨꯡꯉꯣ, ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦꯜꯂꯨ, ꯑꯋꯥꯡ ꯀꯧꯕ ꯏꯃꯥꯔꯨ, ꯈꯥꯕ ꯎꯂꯦꯟ ꯍꯤꯕꯨ ꯀꯝꯊꯦꯡ ꯅꯥꯇꯩꯅꯅꯕ ꯀꯣꯔꯧ ꯅꯣꯡꯃꯗꯣ ꯃꯥꯂꯪ ꯍꯨꯏꯄꯥ ꯆꯤꯡꯗ
ꯂꯝꯂꯣꯏꯕ ꯅꯪꯕꯨ ꯀꯔꯝꯅ ꯈꯨꯟꯀꯥꯔꯤ ꯁꯤꯕꯅꯣ ꯊꯥꯔꯩ ꯃꯔꯝ ꯈꯩꯒꯤꯕꯨ ꯈꯨꯟꯗꯥ ꯐꯔꯣꯏ ꯍꯥꯏꯅ ꯉꯝꯒꯅꯤ ꯅꯆꯨꯡꯒ ꯑꯩꯗꯤ ꯆꯤꯡꯎꯅ ꯃꯔꯛꯄꯨ ꯂꯧꯉꯝꯂꯣꯏ ꯑꯅꯥꯜ ꯃꯪꯐꯧ ꯃꯔꯩ ꯄꯨꯡ ꯈꯨꯟꯗꯣꯟ ꯃꯍꯨ ꯇꯣꯁꯦꯟ ꯋꯥꯏꯅꯦ ꯈꯨꯜꯀꯥꯡ ꯈꯨꯄꯨꯡ ꯂꯣꯏꯕꯤ ꯊꯥꯀꯨꯝ ꯍꯩꯈꯥ ꯂꯝꯀꯥꯡ ꯇꯔꯥꯎ ꯈꯨꯡꯀꯥꯡ ꯄꯨꯝꯅ ꯂꯥꯡꯒꯩ ꯀꯨꯝꯁꯤꯡ ꯈꯨꯗꯤꯡꯕꯨ ꯀꯨꯝꯒꯥꯎꯗꯅ ꯇꯧꯆꯤꯡ ꯍꯩꯀꯠꯆꯒꯦ ꯁꯤꯡꯉꯦ ꯂꯩꯀꯥꯍꯟꯅ ꯂꯥꯏꯖ ꯇꯝꯃꯨ ꯁꯋꯥ ꯃꯤꯊꯣꯡ ꯊꯤꯡꯕꯤꯔꯝꯕꯗꯤ ꯅꯆꯨꯡꯒ ꯑꯩꯕꯨ ꯊꯤꯡꯉꯒꯦ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯈꯣꯜꯒꯤꯕꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯅ ꯂꯥꯏꯖ ꯏꯄꯥꯜ ꯐꯥꯠ ꯊꯧꯗꯨ ꯅꯨꯡꯄꯥꯜ ꯊꯤꯡꯂꯝꯕꯕꯨ ꯂꯥꯏꯖ ꯏꯊꯥꯕꯤꯔꯤ ꯎꯡꯒꯨꯝ ꯁꯤꯠꯄꯨ ꯂꯥꯏꯅ ꯂꯥꯏꯖ ꯏꯀꯨꯝ ꯏꯊꯥꯔꯛꯏ ꯆꯍꯤ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯇꯥꯎꯖꯤꯡ ꯍꯩꯀꯠ ꯍꯥꯟꯅ ꯇꯝꯈꯤꯒꯦ ꯍꯥꯏꯗꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯕꯅ ꯆꯤꯡꯎ ꯃꯥꯕꯨ ꯇꯥꯏꯔꯛꯄ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯂꯨꯔꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨ ꯑꯃꯨꯛ ꯌꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯨꯔꯕ ꯑꯍꯜꯗꯨꯒꯤ ꯃꯔꯤꯜ ꯇꯦꯡꯒꯦ ꯈꯟꯗꯨꯅ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯊꯤꯜꯂꯨꯔꯒ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯀꯔꯤꯝꯇ ꯁꯣꯏꯕꯤ ꯉꯥꯝꯕꯤꯔꯔꯣꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯄꯦꯟꯕ ꯐꯥꯎꯔꯕ ꯃꯍꯥꯛꯅꯤ ꯑꯗꯨꯅ ꯊꯣꯏꯅ ꯅꯥꯆꯤꯡꯂꯨꯗꯦ ꯑꯍꯜ ꯑꯗꯨꯗꯤ ꯇꯨꯝꯗꯨꯅ ꯂꯩ ꯋꯥꯡꯊꯣꯏꯕ ꯀꯧꯕ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯠꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤꯜꯂꯦ ꯍꯥꯏꯕꯗꯤ ꯑꯍꯜꯗꯨꯗꯤ ꯈꯪꯗꯦ ꯌꯨꯝꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯆꯪꯂꯒ ꯂꯩꯋꯥ ꯑꯊꯣꯏꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯜꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯗ ꯌꯥꯗꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯜꯂꯛꯄ ꯍꯅꯨꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯁꯣꯔ ꯐꯨꯡꯒꯠꯂꯛꯏ ꯍꯅꯨꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯤ ꯏꯆꯥꯁꯥ ꯏꯄꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯄꯥ ꯌꯥꯗ꯭ꯔꯦ ꯀꯅꯥ ꯂꯩ ꯅꯈꯣꯏ ꯏꯄꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯜꯂꯨ ꯂꯥꯎ ꯃꯥꯅ ꯂꯥꯎꯔꯤꯕꯗꯣ ꯈꯣꯟꯖꯦꯜꯗꯨ ꯏꯁꯤ ꯁꯤꯔꯗꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯥꯅ ꯀꯧꯔꯤꯕꯗꯣ ꯀꯅꯥꯁꯨ ꯇꯥꯗꯦ ꯇꯟꯖꯥꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯄꯨꯔꯣꯟ ꯑꯗꯣ ꯃꯥꯏꯕ ꯋꯥꯡꯊꯣꯏꯕꯅ ꯀꯥꯆꯤꯟꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ ꯊꯣꯡꯗꯨ ꯍꯦꯛ ꯊꯤꯡꯖꯤꯟꯕꯒ ꯃꯍꯥꯛ ꯇꯨꯃꯤꯜꯂꯦ ꯁꯣꯝꯗꯅ ꯃꯌꯥꯝꯗꯤ ꯃꯧ ꯇꯣꯝꯕꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯑꯔꯣꯏꯕ ꯂꯩꯀꯠ ꯇꯝꯂꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗꯨꯅ ꯀꯅꯥꯁꯨ ꯇꯥꯗꯦ ꯀꯥ ꯃꯅꯨꯡꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯑꯍꯜꯗꯨꯅ ꯋꯥꯡꯊꯣꯏꯕꯅ ꯅꯪꯗ ꯁꯤꯈꯤꯁꯅꯨ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯔꯕ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯧꯔꯒꯗ ꯄꯦꯟꯒꯗꯕꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯌꯥꯝ ꯅꯤꯡꯉꯥꯏꯗꯅ ꯂꯩ ꯑꯁꯤꯕ ꯀꯧꯕ ꯃꯥꯒꯤ ꯇꯟꯊꯥꯗ ꯄꯨꯡꯖꯥ ꯉꯥꯏꯗꯨꯅ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯌꯥꯏꯕꯤ ꯃꯤꯔꯦꯜ ꯃꯥꯕꯨ ꯂꯧꯔꯕꯗ ꯑꯍꯜꯗꯨꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ ꯑꯍꯜꯗꯨꯅ ꯁꯤꯔꯦ ꯈꯪꯂꯕꯗ ꯋꯥꯡꯊꯣꯏꯕꯅ ꯂꯣꯜꯂꯤꯕ ꯆꯥꯔꯒꯤ ꯄꯨꯔꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯃꯩꯉꯥꯜꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯄꯦꯟꯕ ꯐꯥꯎꯔꯦ ꯋꯥꯡꯊꯣꯏꯕꯅ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯌꯥꯝꯗꯨ ꯇꯥꯅꯕ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯍꯜꯁꯦ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯦ ꯃꯍꯩ ꯃꯍꯩ ꯆꯦꯟꯅꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯍꯜꯗꯨꯒꯤ ꯍꯛꯆꯥꯡꯗꯣ ꯃꯌꯥꯝꯅ ꯃꯃꯤꯠꯇ ꯎꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯃꯀꯨ ꯑꯃꯗꯤ ꯃꯃꯧ ꯑꯅꯤꯒꯤ ꯍꯛꯆꯥꯡꯗꯨ ꯄꯨꯟꯅ ꯈꯥꯡꯍꯟꯕ ꯃꯄꯥꯗꯨꯗ ꯊꯝꯃꯦ ꯑꯍꯜꯗꯨ ꯁꯤꯕꯒꯤꯗꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯈꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯁꯤꯕꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯈꯨꯟꯗꯨꯗ ꯂꯩꯕ ꯃꯪ ꯂꯩꯕꯗꯣꯝꯗ ꯃꯀꯨ ꯑꯃꯗꯤ ꯃꯃꯧ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯄꯣꯠꯂꯣꯏꯅꯕ ꯄꯨꯊꯣꯔꯛꯑꯦ ꯁꯤꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯞꯂꯦ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯒꯤ ꯆꯥꯟꯅꯖꯕꯤ ꯃꯧ ꯌꯥꯏꯃꯗꯨꯅ ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯏꯆꯦꯗꯤ ꯃꯥꯡꯖꯔꯦꯗꯅ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯏꯆꯦꯒꯤꯗꯤ ꯏꯅꯥꯎ ꯂꯩꯔꯔꯣꯏꯀꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯏꯅꯔꯦꯗꯣ ꯉꯥꯊꯦꯝꯕꯤ ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯕꯗ ꯌꯥꯝ ꯂꯥꯏꯅ ꯃꯥꯡꯉꯤꯗꯀꯣ ꯏꯅꯥꯎꯗꯤ ꯋꯥꯔꯤꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ
ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ